Governor na buffer zone leite hairabasu Kuki singna respect buffer zone with one separate administration lauduna rally thakhre. Dummy gun sizinaduna Kuki singna training touri haina social media singda thaganarakle. Public rally chalaba matungda KJC amadi ITLF leader singna CC Purgi DC ki khuthangda Home Minister da memorandum submit tawkhre hari. Ekar humpu mangagi popi yanthatuna mahankre hari. Ngarang sakpi karong police station ki manung sanba gobok sang poreng da tharam khiba lupa koti 2.27 rom oigadaba ekar humpu manga pak sauna tharamba popi security force na yanthatuna mahankre hari. Sandel district police ki SP Dramendra Kumar ki miyeng makhada district asigi additional SP of TS Samna Analna Lusingba sakpi karong police station Sandel police station Sandel reserve line BSF Sandel District Forest Samsung 17 amadi 43 AR ki joint team na gobok sang pareng da pak sana popi yanthatpagi operation ama thakhre. Operation adu da gobok sang pareng da tharam khiba lupa koti 2.27 longi oigadaba ekar humpu manga ki popi pambi sing yanthatuna mangan ki hari. Operation amada popi thabada sizinaram khiba loktang sang ani mai tha ki hari. India da Manipur na pot ki mamal khwaidagi wang le haidi. India ki oina retail inflation ki sang asi 2025 ki November thada sada 0.71 oirambadagi sahi asigi December thada sada 1.33 de hengalakhrei. Manipur ki oina de leba asigi oina pot ki mamal khwaidagi wang bagi polo mayok naba state ama oiri. Ministry of Statistics and Program Implementation na thadokpa data ki matungina December thagi consumer price index number da tungan mafam singi oina khenaba kya lairi. Manipur ki khungang ki lamsing da national level amasung urban ki average da ki hengatna lairi leba asigi oina national food inflation asi thangdana tha taret chada -2.71 oiduna laklei. December thagi oina Manipur ki combined general index asi 215.2 da leiduna national average 198.0 dagi hengatna leiri. Index asi da 2012 asi base year oina lauri. Manipur ki price index asi 2012 da chada 115.2 oirambadagi hengalaklei. Masi national ki oina di chada 98 oibane. Manipur ki khungang ki lam amasung mayon lam anigi marakta sangdam nabada khenaba si hena mayek sengna uri. State asigi rural ki index asi 226.7 oiri leba asigi oina di rural ki index asi 199.9 ni. Adubu Manipur ki urban ki registered index asi national urban index 195.9 dagi hantharaga 190.3 oiri. Manipur ki oina rural amasung urban ki marakta 36.4 ki gap ama lairiba sina leba asigi oina khungang amasung mayo lamgi marakta maong chumdana khenaba ama oiri. State asigi khungang da lairiba singna tangai fadana hingbada changba polam sing mamal yamna tangbagi awaba mayoknari. Manipur ki oina rural area ki index asi 2012 dagi sada 126.7 hengalakle aduga urban area dana sada 90.3 khaktama hengali haide. Awang nopoki state singi manungda Manipur asi mapung oiba price level da mangjin thaba ama oiri. Manipur ki matung da Tripura na sada 212.4 oiduna matung inari. Masigi matung da Arunachal na sada 203.2 Mizoram na sada 196.7 amasung Meghalaya na khwaidagi nemba sangda sada 181.2 oidi hari. Kohima dagi pung mga sang na Imphal da purakpa pesen ama mai pak na kanba ngamkhre hari. Christmas numit ki ayukta imong manunggi Meeoi singa isor khurumdana yamna ingna sikna leirambadagi Nagaland ki Kohima dagi nupa ama pung mga sang na Imphal ki sagolban moirang lairakta leiba Imphal Heart Institute ta pukhalaklaba matung layeng sathabadagi nupa adugi punsi kanba ngamkhre. Imphal Heart Institute ki serol amada Christmas service yawraba matung patient adu thabak nabagi complain tawrakhe. Thabak naba adu gastric problem oirongani haina leikhe pung khara leiraba matung anaba adu henjelakhe. Madugi matung patient adu Imphal tamna porokpada hanjin orakba sontharakpa amasung mamit pangba ngamlaktabagi hena phibam lusilakhi haide. Phibam madu lusilakpadagi imungi Meeoi singna district hospital Senapati da pusinduna patient adu stabilize tawkhe. Mafam aduda imungi Meeoi singna yamna tangai fadaba aruba warep ama lauduna awang nopokta khwaidagi phaba cardiac facility leiba Imphal Heart Institute yawna puna balebnakhe. Lapna leiba numidang oiba amasung lamida kari thokani haiba khangdana Imphal da puna balebnakhibani haide.
Imungi miyosing aduna pung mga somna gari thorok to na Christmas numit ki numidang pung toren bakai taba matamda Imphal Heart Institute thunglabaga admission tauba minute kharagi matungda Dr. Singna patient adu yamna sathiba heart attack ne haiba confirm tauke suti numit oibana cardiac emergency team aduna khudakta response tauke khudakta diagnostic evaluation tawraba matung numidang adumaktada definitive treatment oina primary angioplasty tawbadagi punsikan bangamke patient adu hojik stable oibaga loina mapung phana phagat le hade cardiac specialist singi matungina heart attack na sibagi thodok ya thongliba se treatment gi option wat pana nate adu ulak level layong adu lana loba aduda definitive care da refer tawbada thek thabada kini hade matam chana asumba facility khanbana patient adu hingan bangami hade imung amagi oina Christmas asi thajaba amasung thorom pangthokpagi numit khak oina ningsinglaroi adubo yamna aruba warep laukiba ahing ama oina makhoigi mapagi punsi amu halakiba oina ningsinglagani hairi India da yamna sokadaba maongda President Trump na Iran ga karbar tauba leibak singda sada kunga manga gi tarib lauthokre Iran ga karbar tauba leba ama hektana United States ka karbar tauba matamda tarib sada 25 piba tai haina United States ki President Donald Trump na lauthokre khongthang asina India China amasung UAE gumba leibak singda yamna akaiba piragani haina thajari Islamic Republic of Iran ga karbar tauba leba ama hektana US da karbar tauba da khudakta gi howduna tarib sada 25 piba tai haide masigi order si aroibani amasung loinana suplabani haina Trump na social media da phongdokhe Iran ga yamna maruina karbar tawba leibak singi marakta China Turkey India UAE Pakistan amasung Armenia yauri India se hawkiba sahi kharasida Iran gi khwaidagi chawba karbar gi khungbu manga gi manungda ama oikhe masina maram oiduna Trump gi order asina India da yamna sokani haina thajare US na India gi mathakta hanadagi hawna sada 50 gi tarib lauri masigi manungda sada 25 ti India na Russia dagi ahong asaw thiduna thaw laibagi damaktane Tehran da laiba Indian embassy gi paw watungina India na Iran da maruina yoliba polam singi manungda seng sa sini hidak langthak khusem gi staple fiber electric machinery laiteng yauri India na Iran dagi laiba sina maruina dry fruit organic amasung organic nataba chemical sing glassware sing yawi hadi Russian forces na amohana Ukraine gi power grid ta akanba aerial attack tawkhre Meeoi mari sikhre numit marini gi manungda anirak suba oina Russian forces na Ukraine gi power grid ta target tawduna yamna kanna drone amasung missile attack tawkhre hadi Ukraine gi President Vladimir Zelensky na phongdokiba matungina nahan ahing Ukraine gi lamdam nipan da Russia na drone sahum gi maya ballistic missile taraga nipan amasung cruise missile taret kapsilaki hadi awangnompok ta leiba Kharkiv ta Russia gi attack ta mail depot amadi Meeoi mari siki amasung power grid thugai ki maramna imung lising kaya da mai phangkide haina Zelensky na haike ningtham thagi yamna ingba amasung imung hit tawbagi yamna tangai phadaba matam sida Russia na energy facility sing thugai duna Ukrainian sing ki pungning thauna yamna sonta hana buhonari Ukraine gi capital Kyiv ta nungthil gi matam da forward temperature asi Celsius degree -12 yauri lambi sing unna kupaga leiri aduga generator gi makhol city asin nil hana phongdokhe